guys, welcome back to my channel. Kan nungdang orbre kan wa jam kan nang dewa. Nungdang theng ngedana adagi pung nungdang gi pung ani tare. Ai video na zum theng ngedum pung ama atraga nungdang pung ani dum tai ba. Pung hai video na ho bse ding ha ko thawra sa mala ga dum hawalak pada dum pung ama ni tai aduga si timing si dum nam ho jaga di amuk matam phang dem ko morning dum tum hawalaga amuk duty check panina. Adugi ne ado masih video se kayak video nada. Ma'am di comment da back comment ma'am piye digi comment dum tab da noi taba comment ma'am su piye digi khang de. Ai sum ma'am comment sum pam da engonda hai ta ne dum hai bidi nuai taba su ma'am yawe aduga sum khalu raga ma'am na ai gimanda kashu khama ko ma'am na uri se ai sigumba video na me adigi ai smile na tawre hai bidi laidana ai do sigumba nupigi maram adi nupigi adugi adagi whatki dumba namme khole admana ngata haidi myam na uri se myam na khangi adu tune ba adagi dress da hero ko pali de adagi khange myam na khangi adu tane ba aduga myam na pigi comment se jo nangdi asubini adagi nam thiam na nangdi user moy adagi kayino yam comment se nungai ta hadura nungai hadura comment se paw ma tamda video naning da bas paw su yawe duga video ka thara sila ne ka khan bas dum yaw ko comment se ta adu video hadi youtube sala apina youtube ki platform ga habisi hoi myam da influence to ba madi egi apa mai matuna egi isai nungai jana bai damakta number su myam lai ko ado agi oina ti hoi myam ni kana na bagi aduga entertainment oina show aduga yam professional oina tawjab su natte kaino da full time ki bangam de professional oina taw hai tara gari full time adegi phajana tawba mathong su tai ko aduga accurate obesu tama taw tai do bo ai didu amta photo ngam de so ai se professional oina tawidi haibati yaroi aduga haibisu professional ne su hiding de ko kaino da ai ki shu hai jede aduga in time and money invest taw ngam de ko youtube ki platform sida ado aina khoi aina pamjabati ta se hai gadi smaina camera mamangda wangang ba or sum khange like ai camera ai ga friend or make ta khalle ba ai do khalona aduga kind of friends take issue ai youtube family hai camera sina hena kai ba camera sina hena ai wonda yam nungai ba khawan ba do nungai ba ai wonda harau ba and aduga no habidi smile ju pize wonda ai mana khalle ba aduna nungai adubu sum comment ta thenga mo khodi masina habidi myam na igi ma khang da so ram yai ko adum hoi aina yumda le ngai hoi mate matang sum myam oiga ona sum wari wata wan sum sana ko aina sum ai gi su haira ke ba aduga family hadi yumda le ngai di phajana to ngam me kaino ha ma tom da ai gi mama papa digi ai gi sisters, my brothers, loina ingona support yam tawe moina support tawbani na adum video jam to namma ngame do yum da leraga di thabuk su tawde mama bai baba ina dum kai ta provide to bibani na ko chaba do oro set pa do oro adigi keno mama wala pa su chathuk pa su adum leina ko ado almaina lebani na adum phajana ya number matam yam phangi ngam me ha ko ado sida mapanda leiraga di phajana video namma ngamde kai dai chaba taboro isana tanjara ga chabni sepatoro isana talaga set ine ko aduga chaba thaporo su isana dona isagi dona su lebina isana semjara ga isana dum chajare aduga isana semjara ga isana chajre adigi thabok su chatta yate abidi I'm earning to banina mama bai makhada lebana tabina hojiki di habidi anto to yate duna waba adigi moi taba itonda loina isa katang na face to gudabane ko aduna dum am do bamna na video ko thada basungam de hojikti aduga adu tang sunate hoi ma'am de ha me ko haidi adu amna duda leraga wa di sabati degi to jo su mani ko to shi ai thabak hai du ma'am le dana aduga hoi ma'am ni khala gone thabak se ke shu chaw thabak natte kya mu to phang no ha hoi ko shu chaw thabak natte ko ado to lo yam phang mo sunate dum
ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯍꯣꯇꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯇꯣꯂꯣꯞꯁꯨ ꯌꯥꯝ ꯆꯥꯎꯅ ꯐꯪꯕꯅꯤ ꯄꯤꯛꯅ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯍꯥꯔꯗ ꯋꯥꯔꯛ ꯍꯥꯏꯕꯗꯤ ꯄꯦꯁꯟ ꯌꯥꯝ ꯂꯩꯇꯕ ꯌꯥꯗꯦ ꯑꯦꯁ ꯑ ꯍꯣꯇꯦꯂꯔ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯑꯗꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯌꯥꯝ ꯄꯤꯛꯑꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯀꯩꯁꯨ ꯆꯥꯎꯗꯦ ꯑꯗꯒꯤ ꯊꯥꯖꯕ ꯌꯥꯕ ꯑꯣꯔ ꯊꯥꯖꯗꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯄꯥꯛꯅꯁꯨ ꯐꯦꯃꯤꯂꯤꯗ ꯇꯥꯏꯝ ꯄꯤꯕꯁꯨ ꯉꯝꯗꯦ ꯏꯁꯥꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯣꯝ ꯑꯦꯟ ꯗꯦꯠ ꯋꯥꯁ ꯅꯣꯠ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯃꯤ ꯃꯣꯏꯁꯨ ꯑꯩꯒꯤꯗꯃꯛꯇ ꯑꯩꯁꯦ ꯃꯣꯏꯒꯤꯗꯃꯛꯇ ꯀꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯄ꯭ꯔꯥꯎꯗ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯥꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯦꯛꯆꯨꯋꯦꯂꯤ ꯗꯤꯁ ꯚꯤꯗꯤꯑꯣ ꯏꯁ ꯅꯣꯠ ꯏꯃꯣꯁꯅꯦꯜ ꯚꯤꯗꯤꯑꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯄꯥꯛꯅ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯁꯦꯌꯔ ꯇꯧꯗ꯭ꯔꯤꯕ ꯑꯩꯒꯤ ꯁꯥꯏꯠꯀꯤ ꯑꯣꯐ ꯁ꯭ꯇꯣꯔꯤ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯣꯏ ꯆꯨꯝꯃꯦ ꯃꯌꯥꯝꯅ ꯍꯥꯏꯗꯣ ꯃꯃꯥ ꯃꯄꯥ ꯁꯣꯔꯤ ꯀꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯄꯤꯕꯗꯣ ꯃꯃꯥ ꯃꯄꯥꯗꯣ ꯀꯩꯁꯨ ꯖꯨꯒꯣꯠ ꯆꯥꯔꯝꯃꯣꯏ ꯑꯗꯒꯤ ꯈꯪꯗꯦ ꯀꯩꯁꯨ ꯁꯤ ꯅꯨꯄꯤꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯆꯦꯟꯗꯩ ꯈꯣꯠꯂꯦ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯃꯦꯟ ꯄꯥꯊꯣꯛꯄꯗ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯀꯃꯦꯟ ꯊꯦꯡꯅꯕꯗꯨꯒꯤ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯁꯨꯝ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯃꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦꯀꯣ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯗꯤ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯃꯥ ꯍꯣꯏ ꯃꯣꯏꯅ ꯄꯥꯝꯗꯕ ꯁꯨꯝ ꯐꯣꯡꯗꯣꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯗꯤ ꯑꯗꯨꯝ ꯆꯠꯍꯜꯂꯦꯕꯀꯣ ꯆꯠꯍꯜꯂꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏ ꯍꯣꯏ ꯑꯩꯗꯣ ꯍꯣꯏ ꯁꯦꯡꯅ ꯍꯥꯏꯒꯦ ꯌꯥꯝ ꯁ꯭ꯇꯔꯕꯟ ꯍꯣꯏ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯕꯒꯤ ꯃꯊꯧꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯦꯁ ꯑ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯄꯤꯌꯔꯁ ꯃꯌꯥꯝ ꯀꯣ ꯌꯦꯡꯕꯤꯔꯤꯕ ꯑꯩꯁꯦ ꯈꯪꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒꯤꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪ ꯈꯪꯍꯟꯕ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯤꯅꯦ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅꯁꯨ ꯎꯗꯅꯕ ꯑꯣꯔ ꯑꯩꯒꯤꯁꯨ ꯃꯔꯝ ꯈꯤꯇꯪ ꯈꯪꯅꯕꯀꯣ ꯑꯗꯨꯝ ꯂꯤꯔꯤꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯥꯏꯟ ꯐ꯭ꯔꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯤꯇꯪ ꯃꯈꯥ ꯇꯥꯔꯛꯑꯒꯦ ꯑꯩꯁꯦ ꯈꯤꯇꯪ ꯁ꯭ꯇꯔꯕꯟꯒꯤ ꯑꯣꯏꯌꯦ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇ ꯈꯤꯇꯪ ꯆꯠꯄ ꯍꯥꯏꯕ ꯏꯟꯗꯕ ꯍꯣꯏ ꯆꯨꯝꯃꯦ ꯍꯥꯏꯕ ꯏꯟꯗꯦ ꯍꯣꯏ ꯑꯗꯣ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯝꯗꯕꯗꯣ ꯑꯩꯅ ꯁꯤ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯉꯦ ꯈꯜꯂꯦ ꯑꯗꯨꯝ ꯇꯧꯕ ꯉꯝꯗꯦ ꯑꯣꯔ ꯁꯞꯄꯣꯔꯠꯇꯤ ꯐꯪꯉꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯛꯅ ꯌꯥꯗꯕꯩꯔꯥ ꯑꯗꯨꯝ ꯉꯝꯗꯦ ꯆꯍꯤ ꯁꯨꯝ ꯍꯥꯞꯀꯠꯂꯛꯏꯒꯤ ꯃꯊꯥ ꯁꯥꯕꯁꯨ ꯑꯗꯨꯝ ꯍꯦꯜꯂꯦ ꯃꯊꯥ ꯁꯥꯕ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯒꯤ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯡꯂꯤ ꯀꯦꯔꯤꯌꯔ ꯈꯤꯇꯪ ꯁꯦꯝꯕꯒꯤ ꯅꯠꯇꯅ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯑꯗꯒꯤ ꯃꯦꯔꯤꯖ ꯄ꯭ꯂꯥꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯁꯔꯁꯦ ꯂꯩꯇꯕ ꯅꯠꯇꯦꯕꯀꯣ ꯂꯣꯏ ꯂꯩꯅꯔꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯗꯅ ꯂꯩ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯐꯔꯝꯃꯣꯏ ꯆꯥꯎꯈꯠꯂꯝꯃꯣꯏ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯕꯠ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯤꯁꯇꯔ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯇꯨ ꯑꯣꯏꯗꯦꯀꯣ ꯃꯣꯏ ꯃꯁꯥꯒꯤ ꯇꯣꯉꯥꯟꯅ ꯃꯣꯏ ꯄꯥꯝꯗꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯂꯩ ꯁꯨꯃꯥꯏꯅ ꯑꯩ ꯍꯦꯞ ꯇꯨ ꯁꯤꯁꯇꯔꯁ ꯑꯅꯤꯃꯛ ꯑꯝꯇ ꯄꯥꯝꯗꯦ ꯏꯚꯟ ꯑꯩꯒꯤ ꯁ꯭ꯃꯣꯜ ꯕ꯭ꯔꯗꯔ ꯊꯋꯥꯏ ꯌꯥꯎꯗꯦ ꯁꯤꯒꯨꯝꯕ ꯊꯕꯛꯇ ꯑꯩ ꯕꯠ ꯐꯣꯔ ꯃꯤ ꯑꯥꯏ ꯑꯦꯝ ꯔꯤꯌꯂꯤ ꯏꯟꯇꯔꯦꯁꯇꯦꯠ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯌꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩ ꯈꯣꯟꯁꯦ ꯅꯝꯕꯗ ꯑꯗꯣ ꯁꯤ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯒꯨꯝꯕ ꯄꯥꯕ ꯈꯣꯠꯄꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯣ ꯀꯦꯕ ꯉꯧꯕ ꯑꯗꯒꯤ ꯀꯦꯕ ꯉꯧꯕꯒꯨꯝꯕ ꯂꯥꯏꯛ ꯈꯪꯗꯦ ꯑꯗꯨꯝ ꯐꯦꯁꯟꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯗ꯭ꯔꯣꯌꯤꯡ ꯇꯧꯕ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯈꯣꯟꯁꯦ ꯌꯥꯝ ꯊꯤꯌꯦ ꯁꯨꯔ ꯇꯥꯗꯦ ꯏꯁꯩ ꯁꯛꯄꯗ ꯐꯅ ꯇꯝꯃꯁꯨ ꯑꯣꯏꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯣꯞ ꯊꯝꯗꯦ ꯑꯗꯨꯒ ꯑꯩ ꯖꯒꯣꯏ ꯁꯥꯕꯁꯨ ꯄꯛꯇꯦ ꯄꯥꯝꯖꯔꯒꯁꯨ ꯑꯗꯨ ꯑꯩ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯀꯩꯅꯣꯒꯨꯝꯕ ꯑꯩ ꯗꯤꯖꯥꯏꯅꯔ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯐꯪꯗꯕꯁꯦ ꯀꯩꯒꯤꯅோ ꯍꯥꯏ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯗ ꯈꯪꯗꯦ ꯁꯨꯝ ꯃꯊꯪ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯒ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯈꯤꯗ꯭ꯔꯕꯅꯤ나 ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯄꯥꯝꯖꯔꯤꯕꯗꯣ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯐꯝ ꯃꯇꯝꯅ ꯑꯗꯒꯤ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯝꯖꯔꯒꯁꯨ ꯍꯦꯛꯇ ꯐꯪꯗꯕꯁꯨ ꯌꯥꯎꯗꯅ ꯑꯗꯨꯒ ꯏꯠ ꯇꯦꯛꯁ ꯇꯥꯏꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯁꯨ ꯑꯩꯅ ꯄꯥꯝꯃꯒ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯇꯝꯖꯔꯨꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯀꯦꯄꯦꯕꯜ ꯑꯣꯏꯔꯦꯅ ꯍꯥꯏꯗꯤ ꯆꯥꯟꯅꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯅꯦ ꯕꯠ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦꯅꯗꯤ ꯀꯩꯁꯨ ꯈꯟꯗꯦꯕꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯀꯟꯇꯤꯅ꯭ꯌꯨ ꯁꯨꯝ ꯇꯧ ꯍꯥꯏꯕꯗꯤ ꯅꯣꯇꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯅ
ꯁꯛ ꯆꯨ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯝ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯒꯤ ꯀꯂꯤꯛꯇꯒꯤ ꯑꯣꯏꯔꯣ ꯃꯌꯥꯡ ꯍꯥꯏꯕꯗꯤ ꯃꯌꯥꯡꯒ ꯑꯩꯈꯣꯏꯒꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩꯗꯅꯀꯣ ꯆꯥꯕ ꯊꯛꯄꯗ ꯑꯣꯏꯔꯣ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗꯒꯤ ꯃꯣꯏ ꯆꯥꯛ ꯏꯟꯖꯥꯡ ꯑꯩꯅ ꯑꯗꯨꯝ ꯍꯩꯅꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯩꯅꯗꯕꯩ ꯆꯥꯗꯕꯒꯤ ꯑꯗꯒꯤ ꯅꯥꯕ ꯑꯗꯨꯝ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯂꯥꯏꯛ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯇꯧꯒꯅꯣ ꯌꯨꯝꯗ ꯂꯩꯌꯣ ꯑꯗꯨꯒ ꯅꯪ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯁꯦ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯏꯟꯗꯤꯄꯦꯟꯗꯦꯟ ꯄꯥꯝꯃꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏ ꯍꯥꯏꯗꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯅꯣꯠꯇ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯗꯅ ꯀꯁꯨꯕꯤ ꯑꯗꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯌꯦ ꯑꯗꯣ ꯑꯩ ꯀꯁꯨꯕꯤ ꯑꯣꯏꯕ ꯅꯠꯇꯦ ꯃꯌꯥꯝꯅꯗꯤ ꯀꯁꯨꯕꯤꯅꯦ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯀꯁꯨꯕꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯀꯁꯨꯕꯤꯁꯦ ꯌꯥꯝ ꯈꯦꯠꯅꯩꯒ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯄꯥꯝꯕꯒ ꯀꯁꯨꯕꯤꯁꯤꯒꯀꯣ ꯑꯗꯨꯗꯨꯅ ꯑꯣꯏꯅꯤꯡꯗꯅ ꯀꯁꯨꯕꯤ ꯑꯣꯏꯈꯤꯕ ꯃꯤꯁꯨ ꯑꯝꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯁꯦꯠꯇꯣꯔꯛꯏꯕ ꯃꯤꯗꯨꯒꯤ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯇꯥꯛꯄꯁꯨ ꯅꯠꯇꯦ ꯃꯤ ꯈꯔ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯗ꯭ꯔꯦꯁ ꯐꯖꯕ ꯁꯦꯛꯁꯤ ꯑꯦꯇꯥꯌꯔ ꯁꯦꯠꯄ ꯄꯥꯝꯕ ꯑꯗꯨꯕꯨ ꯃꯥꯏꯟꯁꯦꯠ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯈꯟꯅꯤꯡꯕ ꯑꯗꯨꯝ ꯈꯜꯂꯣ ꯃꯌꯥꯝꯅ ꯈꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯃꯥꯟ ꯇꯥꯕꯅꯤ ꯁꯦ ꯗ꯭ꯔꯦꯁꯁꯤꯅ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯦꯠꯅꯤꯡꯉꯤꯕ ꯗ꯭ꯔꯦꯁꯁꯦ ꯑꯩꯅ ꯁꯦꯠꯅꯤꯡꯉꯤ ꯑꯩ ꯄꯥꯝꯃꯦꯀꯣ ꯑꯩ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯩꯒꯤ ꯋꯥꯔꯗ꯭ꯔꯣꯞ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯍꯥꯏꯗꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯁꯦꯠꯄ ꯌꯥꯕ ꯗ꯭ꯔꯦꯁ ꯑꯌꯥꯝꯕ ꯄꯥꯛꯅ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯌꯥꯝ ꯁ꯭ꯇꯥꯏꯜ ꯑꯣꯏꯕ ꯌꯥꯝ ꯐꯦꯁꯅꯦꯕꯜ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯦꯠꯄ ꯌꯥꯗ꯭ꯔꯒꯁꯨ ꯑꯩ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯤꯆꯦꯅꯁꯨ ꯑꯗꯨꯝ ꯉꯥꯡꯉꯦ ꯗ꯭ꯔꯦꯁ ꯂꯩꯕ ꯃꯇꯝꯗ ꯖꯨꯒꯣꯠ ꯆꯥꯕ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯇꯦ ꯆꯠꯊꯣꯛꯄꯗ ꯁꯦꯠꯄ ꯌꯥꯕ ꯑꯝꯇ ꯂꯩꯇꯦꯅ ꯑꯗꯨꯝ ꯆꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯣꯏꯅꯁꯨ ꯑꯗꯨꯕꯨ ꯑꯩ ꯄꯥꯝꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯑꯗꯨꯝ ꯎꯄꯨꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯃꯦ ꯐꯅꯌꯥꯝ ꯑꯩ ꯎꯄꯨꯗ ꯐꯅꯌꯥꯝ ꯌꯥꯎꯔꯤ ꯂꯩꯔꯒ ꯁꯦꯠꯇꯕ ꯑꯗꯨꯝ ड्रेस की टैग तो लौथोक्तबिदा यारगबु लेरिको सेट मफम लेतबा चनाफम लेतबा ड्रेस लेबा हाइसे अदु पामजबेगी लेरिने अदुगा हुजिसु आइगी ओइनसु टॉप सिंगे लोइना ड्रेस को मजे मत ओइना मत मरांग मतने लेरिसे अदु पामबेगिने अदु मपान थोपदि सेट्टे मपान थोपदि एटलीस्ट मीना येंगो मतम लाइ ओनसु कंफर्टेबल ओइबा कॉन्फिडेंट ओइजदेबा आइजे मपान थोपदि सेटबदा अदुना सेट्टेबा अदु वीडियो हाबेसिदे रूम दा नंबने अदुगा कैमरा ममांगदि आइ कॉन्फिडेंट आम ओए इसाना याम खंगदे अदुना दूम सेट मतमदा होय अइना पामजबदो दूम वीडियो दूम सेट पने मैम उतपनेबको अदुदा लान लोबिगदो अइना हाइदि हाइ तारे हाइदि आइगी फैशन सेंस से दूम माइना दूम लेइबेने दूम चमत नबी दूम मालंगनी इरुजदबी अदो इसागी ओइना आइगी सम मैम ने सो हारमने आइगी समजे फजना पुजलु याद्रो सम हाइगलु याद्रा सी साइगजे हाइगलु याद्रा हाइद्रा अदो आई हाइ सम साइज हाइगतपसे अदो आइजे अंगांग ओइनाइदगी साइज दूम थादरेबको आई स्कूल टाइम अदगी अदुम आइना हे खंगपदगी आइजे साइज दूम थादरे अदो साइ हाइगतप मतम दूम यारमगदो माने दो आइना निजंगपदगी ने खंगपदगी दूम साइज दूम थादरे अदुना साइज हाइगतप मतम दे इसाले कॉन्फिडेंट ओइजदे साइज थादरगदी आइजे कॉन्फिडेंट दूम लेइबको मिमांग थोपदा लै साइ हाइगलगदे इसा नेक के खंजबदो हमरा माइना फील्स ओइबा अदुगा साइ थादरगना फल्ला ओके इबा मेकअप हाबद्रबसु इसा दूम कंफर्टेबल ओइ कॉन्फिडेंट लै इसा जे लै म्याम मिमांग थोप मतमदा यारे ना माइना खलेबको माइना खंजे हाइतारे अदुगा अदु वारी दु नम लैखरे अदुगा मथंगिसना अदो ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯗꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯈꯣꯡꯊꯥꯡ ꯁꯣꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯚ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯗꯥꯎ ꯌꯥꯝ ꯌꯥꯒꯟꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯥꯏꯍꯧꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯠꯅꯔꯦꯀꯣ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯑꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯧꯕꯁꯦ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯍꯧꯅꯩꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅꯗꯤ ꯃꯣꯏꯅ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯂꯩꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯧꯕ ꯑꯝꯇ ꯅꯠꯇꯦꯕꯀꯣ ꯃꯣꯏꯅ ꯉꯥꯛꯇ ꯍꯧꯔꯛꯄꯅꯦ ꯑꯗꯨꯒ ꯂꯥꯜꯍꯧꯕ ꯑꯗꯒꯤ मोना चीट तौबिरंबा अदगी खंगदे मोना हुंतोकपिरंबने समना हाब हुंतोकपिरंबने दुम हाबि आइको अदुम तोकनाबजे मोना दुम तोकनाबने मोना अगोंदा दुम ब्रेकअप पिबने हमरा होय आइना ब्रेकअप तौशावे अदुदि आइना नुसिबजे फजना मसा खंगजिङाइ मतमददि अदुम अमा नुपा मरि मंगा दुम कोइ कोइ गा मतमददि अदुम आइना दुम ब्रेकअप तौबे यावे अदुबु आइना नुसिबजे मसा खंगको मतमददि अदुम अमम लॉयल ओरकानको अदुम मतमददि नुपा और नुपी और नुपा और नुपी I'm asingmadi is bisexual ne handegi ko ado asingmadi is direct bisexual na adumakti natte ko ai nunganda di nushina base ene khanjabadi thamodu na maru ne khale nupa nupi khaidokti dana haide ene nushiyo mi to nupa rangira nupi oigera soina ibo oigera or is pesa paigira paira thamoi ai motadi nushina matamda thamoi de yanga dum koyeba ko nushina hai tare thamoi de yanga adamaina
ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯝ ꯊꯃꯣꯏ ꯊꯨꯒꯥꯏꯕꯤꯔꯝꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯋꯥꯍꯧꯕꯁꯦ ꯑꯩ ꯑꯗꯨꯝ ꯋꯥꯍꯧꯋꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯉꯁꯤꯐꯥꯎ ꯑꯩꯅ ꯍꯦꯛ ꯈꯪꯕꯗꯒꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯤꯕ ꯉꯥꯛꯇꯅꯦꯕ ꯑꯩꯅꯁꯨ ꯍꯧꯕ ꯅꯠꯇꯦ ꯃꯣꯏꯅꯁꯨ ꯍꯧꯕꯤꯕ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯛꯑꯞ ꯄꯤꯕ ꯃꯣꯏꯒ ꯑꯩꯒ ꯅꯨꯡꯁꯤꯅꯉꯥꯏ ꯃꯇꯝꯗ ꯑꯣꯜꯋꯦꯁ ꯑꯩ ꯃꯣꯏꯗ ꯑꯗꯨꯝ ꯂꯣꯌꯦꯜ ꯑꯣꯏꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯣꯏ 1 2 3 4 ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯃꯤ 4 ꯑꯗꯨꯝ ꯁꯨꯔꯝꯒꯗ꯭ꯔꯥ ꯑꯍꯨꯝꯃꯨꯛ ꯁꯨꯕ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯄꯥꯛꯅ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯇꯦ ꯍꯥꯏꯗꯤ ꯊꯥꯖꯗꯕ ꯑꯗꯨꯒ ꯃꯇꯝꯁꯨ ꯐꯪꯗꯕ ꯑꯌꯥꯝꯕꯅ ꯃꯄꯥꯟ ꯑꯗꯨꯝ ꯂꯩꯔꯛꯄꯒꯤ ꯃꯌꯥꯡ ꯉꯥꯛꯇ ꯊꯦꯡꯅꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯩꯇꯩ ꯃꯤ ꯊꯦꯡꯅꯗꯕꯅꯤ나 ꯑꯩ ꯈꯪꯅꯔꯛꯇꯦꯕꯀꯣ ꯀꯅꯥꯝꯇ ꯑꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯒꯦꯞꯁꯨ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯑꯃꯇꯪ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯃꯤꯗꯨ ꯂꯨꯞꯅ ꯌꯥꯝꯅ ꯑꯦꯇꯦꯆ ꯑꯣꯏꯅ ꯅꯨꯡꯁꯤꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯋꯥꯍꯧꯕꯁꯦ ꯑꯩ ꯑꯗꯨꯝ ꯋꯥꯍꯧꯋꯦ ꯍꯥꯏꯕꯗꯤ ꯋꯥꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯋꯥꯍꯧꯕ ꯑꯗꯒꯤ ꯋꯥꯔꯕꯅꯤꯅ ꯅꯥꯕ ꯑꯗꯒꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯁꯇꯦꯛ ꯑꯩ ꯃꯥꯏ ꯕꯤꯒꯦꯁ ꯃꯤꯁꯇꯦꯛꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯨ ꯅꯨꯡꯁꯤꯅꯕꯁꯦꯕ ꯑꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯁꯇꯦꯛꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯖꯔꯅꯤꯁꯤꯗ ꯌꯥꯝ ꯁ꯭ꯃꯨꯠꯂꯤ ꯑꯣꯏꯅ ꯆꯠꯀꯗꯕꯁꯦ ꯑꯗꯨꯝ ꯂꯚꯁꯤꯅꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯕ ꯃꯥꯏꯊꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯦꯛ ꯄꯤꯅꯤꯡꯉꯦ ꯃꯈꯥ ꯆꯠꯊꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯅ ꯉꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯗꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯅꯕ ꯊꯝꯃꯨꯕꯗꯒꯤ ꯁꯣꯏꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯑꯩꯅꯗꯤ ꯃꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯐꯅꯕ ꯈꯟꯕꯤꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯤꯅꯤꯐꯤꯠ ꯌꯥꯎꯗꯅ ꯃꯣꯏꯗꯕꯨ ꯐꯔꯗꯤ ꯑꯗꯒꯤ ꯑꯣꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯃꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅ ꯅꯣꯡꯃꯗ ꯊꯨꯒꯥꯏꯕꯤꯗꯦꯕꯀꯣ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯎꯕꯤꯔꯒ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕꯤꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯋꯥꯍꯧꯕꯗꯤ ꯑꯩ ꯑꯗꯨꯝ ꯋꯥꯍꯧꯕ ꯀꯠꯊꯣꯛꯄꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯠꯊꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯟꯖꯩꯌꯦꯀꯣ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯦꯛ ꯄꯤꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯨ ꯊꯝꯃꯔꯣꯏ ꯅꯨꯡꯁꯤꯅꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯊꯝꯁꯨ ꯊꯝꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯁꯤꯡꯒꯜꯁ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦꯅ ꯈꯜꯂꯦ ꯈꯪꯗꯦ ꯑꯗꯨꯝ ꯐ꯭ꯔꯦꯟꯁ ꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟꯁꯨ ꯂꯩꯇꯦ ꯑꯩ ꯅꯣꯡꯃꯇ ꯃꯄꯥꯟ ꯑꯩꯅ ꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯇꯦ ꯖꯁ ꯊꯕꯛ ꯆꯠꯂꯦ ꯊꯕꯛ ꯍꯜꯂꯛꯑꯦ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯦ ꯊꯕꯛ ꯆꯠꯂꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯦ ꯆꯥꯔꯦ ꯍꯥꯏꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯈꯔ ꯊꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯣꯏ ꯐ꯭ꯔꯦꯟꯁ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯁ ꯂꯩꯌꯦ ꯑꯗꯨꯕꯨ matam pide moida matam pibusu sangde matam pigedabado habidi potha hobana phaina sum khalle ba aduga hoi loina di share tawba yade video da aduna adu matang skip tawrege friend gi matang sinati aduna I'm always alone and living my simple life aduga meyam uri sidi comments da di loire aise dunya madane adu meyam maina khangano adu meyamna comment se phaja piyo aduga video se support to biyo link biyo id wari su semjillaga ngangba hite aina phanaba tawruba kudima phattanaba ngata su dum oi aduga hoi samna haibada ai ima baba di mafam da su nushi na bagi mari sigi haktakta yamna su lan kre ko moida di haibadi ngamjada ba lale ngasi ba hojik phau ai moida lale haiba wai si bo he haiba ngamjade kaino da aina tawjaruba habidi kashuna taba nushi basina kai tare career amadi life da suk yamna haidi phalandaba do hongra damaina oibado adugine ai khojitang realize tore khwaidagi important oibase isabu nushi jaba isabu matik chana bo hanaba aduga family bu nushi ba family ga time spend toba family ga loina ba si tegi hena pha ba se amta layamdre sisina khwai maru oirame aduga samna harabada hiningai matam sida ina pami ba tawge na khali ba kudima ngamdrega su try di loi torangadabani aduga mayana su dress aduga ai set ai adumba dress set sigumba dress set paina ujing really si judum hoi myam harakani kwale na ai shuma dress set pa me aina ujing cheli ba dress su myadum hainingam gani ya mai tai nupi oiraga nupi mo oiraga adugumba dress set pa khot pa hai ai oina decision fashion sense ne dum khanjai ai pa me adum lit kani
ꯄꯥꯝꯖꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯝꯃꯤꯕ ꯊꯕꯛꯁꯤꯗꯤ ꯅꯣꯡꯃ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯒꯗꯕꯅꯤ ꯃꯐꯝ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯗꯤꯁ ꯑꯗꯨ ꯑꯩ ꯍꯥꯏꯖꯒꯦ ꯁꯤ ꯁꯤꯝꯄꯜ ꯇꯣꯞꯁꯅꯦ ꯇꯣꯞꯁ ꯑꯃ ꯂꯤꯠꯄ ꯃꯇꯝꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯦ ꯍꯥꯏꯗꯅ ꯑꯩ ꯀꯁꯨꯕꯤꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯟ ꯂꯧꯕꯤꯒꯅꯨ ꯁꯤ ꯃꯉꯥꯏꯔꯦ ꯀꯌꯥꯝ ꯋꯥ ꯍꯦꯟꯅ ꯍꯥꯏꯔꯨꯗꯅꯣ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯈꯔ ꯈꯪꯗꯕ ꯌꯥꯗꯕ ꯃꯌꯥꯝꯅꯁꯨ ꯈꯔ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯁꯨ ꯁꯥꯡꯉꯅꯤꯗ ꯌꯥꯝ ꯁꯥꯡꯉꯝꯃꯅꯤ ꯉꯥꯡꯕꯁꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯈꯜꯂꯒ ꯈꯟꯖꯥꯟꯅꯔꯒ ꯋꯥꯔꯤꯁꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯀꯤꯗꯃꯛꯇ ꯑꯩ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯦ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯐꯝꯅꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯑꯩꯁꯦ ꯀꯦꯃꯦꯔꯥꯗ ꯁꯦꯌꯔ ꯇꯧꯔꯤꯅꯤ thank you so much for watching my video and listening to my story though ꯐꯔꯦ ꯑꯩꯁꯦ ꯋꯥꯔꯤ ꯌꯥꯝ ꯂꯤꯕ ꯉꯝꯗꯦꯕꯀꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯐꯖꯅ ꯂꯤꯔꯗꯤ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯆꯥꯕꯅ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎ ꯃꯊꯪ ꯇꯥꯏꯃꯤꯡꯁꯤ ꯐꯥꯎ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ every second I regret myself ꯑꯗꯨꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ I got emotional so easily and ꯑꯗꯨꯝ ꯀꯞꯅꯤꯡꯉꯦ ꯑꯗꯨꯒ ꯃꯤ ꯃꯃꯥꯡꯗꯗꯤ ꯀꯞꯇꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯞꯄꯁꯤꯅ ꯍꯥꯏꯕꯗꯤ ꯀꯞꯄꯁꯤꯁꯨ ꯑꯋꯥꯕ ꯉꯥꯏꯍꯥꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯄꯤꯁꯤꯒ ꯑꯋꯥꯕꯁꯤꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯐꯅ ꯋꯥꯔꯗꯤ ꯀꯞꯄꯦ ꯐꯖꯅ ꯀꯞꯊꯣꯛꯑꯦ ꯃꯈꯣꯟꯒꯁꯦ ꯍꯧꯅ ꯊꯣꯛꯑꯒꯀꯣ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨꯒ ꯀꯞꯄꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯐꯔꯛꯑꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯗꯕ ꯌꯥꯗꯦ ꯂꯥꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝꯗꯣꯛꯀꯗꯕꯅꯦ ꯍꯧꯈꯤꯕꯗꯤ ꯀꯥꯎꯊꯣꯛꯀꯕ ꯇꯝꯒꯗꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯚꯤꯗꯤꯑꯣꯁ ꯃꯈꯥ ꯇꯥꯔꯔꯣꯏꯁꯦ ꯌꯥꯝ ꯁꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ